Putin na nongsuplomgi laivaksing amadi US pu machil ani longi haina maral sikre. Kyiv negotiation gi Wapham Houdokhre. Russia gi President Vladimir Putin na nongsuplomgi colonial policy nongsuplomgi laiva kayana India amasung Africa bu sagun tawkhiba minai lalonba amadi United States na nuclear amasung chemical khulaising sisinakibagi Wapham sing nahuna na ningsinghankre. Rule sing de yumpham oiba malem gi oiba order kahendana bani haiduna matam supada afaba saduna ngangliba nongsuplomgi laibak singgi machil ani longba matau sing amadi hangoi ningai oiraba mawonggi namthaki thawong singbu sai thangladuna Russian president asina malem pumbada Wapham sing asibu nahona na ningsinghalibane. President Putin na Wapham sing asi irai numitta Kremlin gi ningthiraba St. George asigi holda formal speech piraduna phongdokhibane mahaki speech adu Ukraine amadi US na lusingba nongsuplomgi laivaksing na ikaiba naidaba amadi namthaki thawong singni haina kanna sai thangkhiba Ukraine gi Luhansk, Donetsk, Kherson amasung Zaporizhia region singda referendum sing pangthokhiba matung numit kharani kanaraga pikhibane. Putin na haikhi madude aikoina matam supada taduna leire madude nongsuplomgi laivaksing na rule singda yumpham oiba order ama lahenba pame tawigumbasung aihakna hangninglibadi madu kadaidagi lakadoribanu haibasine. Asigumba rule sing asi kanana urabage amade makoibu kanana yarabage natraga approve tawrabage haibasi aihaki wahangne. Masi taseng namak achauba minamba amade machil ani longna ngangba amade thabak tawbagi thawongne makoina koibu aduki matik pangi haina khalambasu yai. Russian leader asina makata na haiki madude Russia asi achauba sahi lisingi power de maruiba civilization amane asigumba laivak amana semjin sajinba namthaki rule sing illaga chaloi haina Putin na Russian londa piba mahaki speech aduda pankhe. Speech adugi English version su matung tabada Kremlin gi official website ta upload tawkhe. European Council na irai numitta thokiba statement amada Russia na lona yadaba mawongda Donetsk, Luhansk, Kherson amasung Zaporizhia lauksinkhibagi thawongbu akanba mawongda condemn tawbaga loinana reject tawkhibane. Council na statement aduda haiki madude atamnana rule sing de yumpham oiba international order thugaiduna amasung Ukraine gi dingtamba amasung sovereignty amasung territorial integrity core principle singi oiba fundamental rights sing ifongphong na violate tawraduna Russia na global security da sauna akaiba pire. Amaromda Putin na mahaki speech atuda nongsuplomgi laibak sing na malemgi laibak singi border sing kahel loidabani haiba principle da khongnet naki haina panbaga loinana haujikna makoigi apamba mawong da hiding ba da haiduna saining ba da saiduna leire kanana maromdom lepsa bagi right lay kanana leite kanana matik sai natraga chade haibana singba sing makoina leptuna leire haina Russian leader asina nungnang ba phongdokhe. Ukraine gi region mari namduna annex tawkhibagi damag Russia ge mathakta anauba sanction thamjankhre. Moscow na Ukraine gi territory mari namduna annex tawkhibagi khongthang asi aina yaba thabak ama natte masigi mathakta Moscow na Ukraine gi government amasung military official loinana makoigi family members singda target tawduna mihat mipun sathaba sigi damag makoigi mathakta anauba sanction sing thamjile haina US ki President Joe Biden irai numita laukthokre. Russia gi military industrial complex Treasury Department, Commerce and State na singba mapam sing target tawduna anauba makhalgi sanction sing asi thamjilakibane. Russia na phone gi khuthangda Ukraine gi region mari annex tawre haina hairakhiba dugi paukhumoi United States amadi mahaki mapang oiriba partner sing na ngarang anauba sanction sing asi laukthokibane. Biden na phongdokibada handaki anauba sanction sing asi na Russia gi micham amadi makoigi punsi mahingda achauba saitheng ama piraga nei. Sanction asina maram oiduna Russia gi manung amasung mapanda leiba miyoi singda sanction asigi saitheng phangani haire. Tanja asida Biden na Ukraine da tengbang oina US dollar billion taragani thoi amasu pinana ba mahaki Congress da taksinkhre. Moscow na malem gi oiba losing violate tawbada natana UN charter busu trampling tawre haina maral si re aroibada tabiri bapum namakpu thagatchare.